Hello, good morning everyone. Welcome back to my channel and khurumjari, khujujangbo and namaste. Aduga nahangi aina aigi Facebook ki post haigibdo hoi keno chatnena Namchi ki Monastry chatne haigibdo aduna ngasi loisanma lore ayuki pung 9 tare gari lakku ngairi aduga chatlani ko aduga Monastry chatlakanda keno tawraga haidi photo gumba kapa yaba video gumba kapa yadaragadi ai yenghalake aduga yadragana mapangi haidi monastery ki surrounding do du yenghalake aduga ima ga khoini keno niko ichanupi mayum paliko aduda namchi du aduna ima khoini ichanupi ki mayum da changaga ngasi leiraga natragana hayeng lakwa natragana hangchit lakwa adumain tawni ko aduna khoini haidi nongmagi leinabagi phiron chu puraga chaline ready tawraga aduga potse su yam yame aduna potse yam yambanina haidi keno tawde video number khotpa keno tawbo leibasu nuaiti ko aduga lai khorma chalakanda haidi jeans ko maselaga chatlena haini ko jeans selaga keno tawbaini ko haidi nong su yam taayeba ko aduga keno su tawde haidi lambi su yam na phatti ko je landslide ko matawriba aduna digi poche su yam yambanina haidi poche thangdo khangin tawdo ai oreba aduna haidi khumu awang tonga haidi boku natraga na phanik selaga mu poche thangdo khangin tawdo aingoda nungaireba adugi khangain selini ko front camera da number ni aido camera da yengdora ai side to yengdora khangdre isu haidi confuse oire aduna monastery chatpagi keno sise lifa envelope to aduda paisa hapa ka purini ko haidi huren lai khormagi monastery da piramna baduga khada angoba siga adu aingonda ahum ama yaure aduga ima da khara ma yaurmani ko aduga si huren lai khorma chatpa kan da piramdeni ko aduga rimbuchi leramni ko rimbuchi do ani le habra kanom habine do leram targadi kamai toge kedoge adu mo yenghalake aduga haidi video di number di yaram do male ima du yam toin chatpani no ko koina chat targadi ko di han hekta changhaleba kaigino do khangnaba mine na koi han hekta changhaleba aduna horen yora kanda yenghalake aduna chalasi lai thamai than bagi kano do gumpa chatpa kanda lai thamai thale dana du ki thau do ni ko sise House Budoni, car, and Tangoke. Mapanda Gary Suyoreto Jealousy do now. Gary didn't know I didn't see the Sumang the Europe in a car. Not house at Tango jealousy. Kitty cow the news, it house could house. Like you put a ma'am, she's going to the news. Cow can you, Mani, home Marie, Manga. I didn't know my side. होइन सर दिनै नदिँदो रहेछ हाम्रो पासबुक छैन दिदैन पासबुक छैन बर्गर फरकमा आइपुग्नु अहिले म त छैन नि अन्त nong siyam na churi mana kaino gi monastery chatpada kaino do malai khorambagi leiba mi myam do adu dugi joina kaino tawna ba chana hingjang ler ga pini adugi hingjang leiba lai e khoi eni ko si se moi gi maine ka ten phame ba adu ga hingjang na pi myam ma pure yo lambi de ni ko khoi khami nong siyam tar lettuce myam ma yaure hangam su myam yaure kobi myam ma ngam ma'am le ko chayo le nong magi oina magi lai khorambagi leiba mi ma'am do da injang na pi leiraga pi na bani ko si imana injang na pi leiri ade ing bana su loi re ngo nom ta si ngone jacket am lit laga la ये मैंने दो ले लिया नहीं
ꯆꯍꯤꯗꯤ ꯐꯅꯌꯥꯝ ꯀꯨꯏꯗꯧꯔꯦꯀꯣ ꯁꯤꯗ ꯂꯩꯔꯛꯄꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯒꯥꯔꯤ ꯊꯣꯡꯕ ꯍꯦꯛꯇ ꯀꯩꯅꯣ ꯀꯣꯛ ꯉꯥꯎꯋꯦꯕ ꯑꯗꯨꯅ ꯑꯣꯟꯅꯤꯡꯉꯛꯄꯒꯤ ꯆꯝꯄ꯭ꯔꯥ ꯀꯩꯅꯣꯗꯣ ꯂꯣꯀꯦꯜꯒꯤ ꯐꯪꯕ ꯆꯝꯄ꯭ꯔꯥꯗꯣ ꯆꯝꯄ꯭ꯔꯥ ꯑꯃꯗ ꯂꯨꯄꯥ 10 ꯄꯤꯌꯦꯕ ꯑꯗꯨ ꯆꯝꯄ꯭ꯔꯥꯗꯣ ꯑꯃꯨꯛ ꯂꯩꯔꯒ ꯑꯃꯨꯛ ꯆꯥꯔꯤꯅꯦ ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯌꯥꯝ ꯆꯨꯏ ꯀꯣꯛꯁꯨ ꯌꯥꯝ ꯉꯥꯎꯋꯦ ꯒꯥꯔꯤꯁꯨ ꯊꯣꯡꯅ ꯂꯣꯟꯁꯤꯜ ꯆꯠꯄꯅꯤꯅꯕ ꯏꯆꯟꯅꯨꯄꯤꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤꯒ ꯊꯦꯡꯅꯔꯒ ꯑꯩꯈꯣꯏꯒꯩ ꯑꯃꯨꯛ ꯒꯨꯝꯄꯥ ꯆꯠꯀꯗꯕꯅꯤꯀꯣ ꯌꯦꯡꯉꯣ ꯅꯨꯄꯤ ꯃꯆꯥꯁꯨ ꯁꯤꯗ ꯂꯩꯔꯝꯃꯦ ꯔꯦꯗꯤ ꯑꯣꯏꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯠꯂꯅꯤ ꯆꯠꯂꯒ ꯍꯣꯔꯦꯟ ꯌꯧꯔꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯒꯨꯝꯄꯥ ꯌꯧꯔꯦ ꯑꯩꯈꯣꯏ ꯒꯨꯝꯄꯥ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯄꯣꯔꯛꯄ ꯄꯣꯠ ꯆꯩ ꯀꯩꯗꯣ ꯑꯗꯨꯗꯣ ꯑꯃꯨꯛ ꯀꯩꯅꯣꯗ ꯄꯤꯗꯣꯏꯅꯦꯕ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯃꯣꯏ ꯀꯝꯃꯤꯇꯤ ꯂꯩꯔꯝꯅꯤꯗꯅ ꯑꯗ ꯄꯤꯗꯣꯏꯅꯦꯕ ꯑꯗꯨ ꯀꯝꯃꯤꯇꯤꯗ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯩꯀꯩ ꯄꯨꯔꯛꯏ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯗꯣ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯔꯤꯁꯤꯞ ꯑꯣꯏꯅ ꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁꯨꯝ ꯀꯣꯟꯅ ꯈꯪꯅꯕ ꯍꯥꯏꯅ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯏꯁꯟꯗꯣꯏꯅꯦꯕ ꯁꯤꯗꯗꯤ ꯃꯤ ꯑꯃꯕꯨ ꯃꯐꯝ ꯆꯠꯂꯁꯨ ꯑꯃ ꯃꯐꯝ ꯆꯠꯂꯁꯨ ꯍꯥꯏꯗꯤ ꯆꯥꯗꯤ ꯋꯥꯠꯄ ꯁꯨꯡꯌꯥ ꯌꯥꯗꯦ ꯅꯠꯇ꯭ꯔꯥꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯥꯛꯄꯅꯤꯅ ꯆꯥ ꯑꯣꯏꯅ ꯄꯤꯁꯜꯂꯛꯑꯦ ꯑꯗꯨ ꯆꯥꯁꯨ ꯑꯌꯥꯝꯕ ꯁꯤꯗꯗꯤ ꯆꯉꯥꯡ ꯇꯧꯗꯦꯀꯣ ꯆꯉꯥꯡꯗꯤ ꯍꯥꯏꯗꯤ ꯊꯛꯀꯅꯤ ꯍꯥꯏꯔꯀꯥꯟꯗꯪ ꯊꯛꯑꯦꯕ ꯑꯗꯨꯅ ꯁꯪꯒꯣꯝꯒꯤꯅꯤ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏ ꯌꯨꯝꯗꯒꯤ ꯀꯩꯅꯣ ꯄꯨꯔꯛꯏꯗꯅ ꯂꯤꯐꯥ ꯄꯨꯔꯛꯏꯗꯅ ꯏꯆꯟꯅꯨꯄꯤ ꯄꯨꯔꯛꯇꯤ ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯏꯁꯜꯂꯅꯤ ꯑꯗꯨꯒ ꯄꯤꯁꯟꯈ꯭ꯔꯅꯤ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯁꯤꯗꯗꯤ ꯍꯥꯏꯗꯤ ꯂꯩꯗꯅ ꯒꯨꯝꯄꯥꯗ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯤꯈꯩꯗꯨꯅ ꯆꯥꯒꯗꯧꯕ ꯑꯗꯒꯤ ꯊꯛꯀꯗꯧꯕ ꯁꯪꯒꯣꯝꯕꯨ ꯂꯩꯒꯦꯔꯥ ꯆꯦꯡꯕꯨ ꯂꯩꯒꯦꯔꯥ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯄꯩꯁꯥꯗꯣꯉꯝꯃꯒꯦ ꯍꯥꯏꯇꯥꯔꯗꯤ ꯂꯨꯄꯥ 10,000ꯅꯤ ꯈꯪꯗꯦ 10ꯅꯤ ꯈꯪꯗꯦ 30ꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯤꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯤꯈꯤꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯏꯁꯜꯂꯒ ꯑꯩꯈꯣꯏꯗ ꯆꯦꯗ ꯏꯔꯒ ꯄꯤꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯏꯃꯥꯅꯁꯨ ꯀꯩꯀꯩ ꯄꯨꯔꯛꯄꯅꯣ ꯑꯗꯨ ꯑꯃꯨꯛ ꯏꯔꯤꯀꯣ ꯁꯤꯁꯤꯅꯦ ꯅꯥꯝꯆꯤꯒꯤ ꯒꯨꯝꯄꯥ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟ ꯊꯪꯕꯁꯤꯅ ꯀꯩꯅꯣꯅꯦ ꯍꯥꯟꯅꯒꯤꯅꯦ ꯑꯗꯨꯒ ꯑꯅꯧꯕ ꯑꯃꯁꯨ ꯁꯥꯒꯠꯂꯤ ꯑꯩꯈꯣꯏ ꯌꯦꯡꯍꯜꯂꯛꯀꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯀꯥꯟꯗ ꯑꯗꯨ ꯍꯥꯟꯅ ꯑꯩꯈꯣꯏ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯪꯈꯤꯅꯤꯀꯣ ꯂꯥꯏ ꯈꯣꯏꯔꯝꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯐꯝꯃꯀꯥꯟꯗ ꯍꯥꯏꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯊꯥ ꯑꯃꯒꯤ ꯑꯣꯏꯅ ꯂꯩꯗꯣꯏꯅꯤꯀꯣ ꯃꯣꯏꯁꯦ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯈꯣꯟꯁꯦ ꯑꯗꯨꯝ ꯇꯥꯎꯀꯣ ꯁꯣꯝ ꯅꯥꯀꯟ ꯊꯪꯕꯁꯤꯅ ꯑꯅꯧꯕꯅꯤꯀꯣ ꯁꯥꯔꯤꯁꯦ ꯑꯗꯨ ꯃꯤ ꯌꯥꯝ ꯀꯟꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯅꯗ꯭ꯔꯤ ꯆꯪꯅ ꯇꯥꯔꯒꯁꯨ ꯐꯝꯃꯒ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯆꯪꯅꯗ꯭ꯔꯤꯕ ꯑꯗꯨꯅ ꯉꯁꯤꯁꯦ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯍꯥꯏꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯅꯨꯃꯤꯠꯇ ꯃꯣꯏ ꯃꯤ ꯀꯅꯥꯝꯇꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯕ ꯃꯤ ꯀꯅꯥꯝꯇꯒ ꯎꯟꯁꯟꯅꯔꯒ ꯉꯥꯡꯅꯕ ꯌꯥꯗꯕ ꯅꯨꯃꯤꯠ ꯇꯥꯏ ꯍꯥꯏꯀꯣ ꯉꯁꯤꯁꯦ ꯑꯗꯨꯅ ꯏꯃꯥꯒꯤ ꯂꯩꯔꯝꯕ ꯃꯤꯒꯩꯁꯨ ꯀꯅꯥꯝꯇ ꯋꯥꯔꯤ ꯁꯥꯟꯅꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯒꯨꯝꯄꯥ ꯑꯩꯈꯣꯏꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤꯀꯣ ꯑꯩꯈꯣꯏꯁꯦ ꯒꯨꯝꯄꯥꯗ ꯍꯥꯏꯗꯤ ꯒꯨꯝꯄꯥꯁꯦ ꯌꯧꯕꯒ ꯑꯩꯈꯣꯏꯁꯦ ꯒꯨꯝꯄꯥ ꯃꯅꯨꯡꯗ ꯍꯥꯟꯅ ꯆꯪꯕ ꯌꯥꯗꯦꯕ ꯍꯥꯟꯅ ꯆꯪꯕ ꯌꯥꯗꯦ ꯑꯗꯨꯅ ꯀꯣꯏꯔꯨꯔꯀꯥꯟꯗ ꯍꯥꯏꯗꯤ ꯑꯣꯏꯔꯣꯝ ꯊꯪꯕꯗ ꯍꯥꯟꯅ ꯀꯣꯏꯔꯨꯔꯀꯥꯟꯗꯅꯦ ꯍꯥꯏꯗꯤ 2-3 ꯀꯣꯏꯒꯦꯔꯥ 5 ꯀꯣꯏꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯀꯣꯏꯔꯨꯔꯀꯥꯟꯗ ꯆꯪꯅꯩꯌꯦꯕ ꯅꯠꯇ꯭ꯔꯒꯅ ꯑꯃꯨꯔꯛ ꯀꯣꯏꯔꯨ ꯂꯣꯏꯔꯀꯥꯟꯗ ꯒꯨꯝꯄꯥ ꯃꯅꯨꯡ ꯆꯪꯉꯀꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯀꯥꯟꯗ ꯍꯥꯏꯗꯤ ꯆꯪ ꯇꯥꯅꯕ ꯑꯗꯨꯃꯥꯏꯅ 5ꯔꯛꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯀꯣꯏꯔꯒ ꯆꯠꯅꯩꯌꯦꯕ ꯑꯗꯨꯅ ꯍꯥꯟꯅ ꯀꯣꯏꯔꯨꯔꯒ ꯑꯩꯈꯣꯏ ꯀꯣꯟꯅ ꯆꯪꯗꯣꯏꯅꯤꯀꯣ ꯃꯅꯨꯡꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯒꯨꯝꯄꯥꯁꯦ ꯅꯧꯅ ꯁꯥꯕꯅꯦ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯌꯥꯝꯅꯁꯨ ꯐꯖꯩꯀꯣ ꯌꯦꯡꯕꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯦꯕ ꯍꯥꯏꯗꯤ ꯃꯤꯠꯅ ꯎꯔꯀꯥꯟꯗ ꯂꯥꯛꯑꯒ ꯌꯦꯡꯉꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯕ ꯍꯦꯟꯅꯤꯀꯣ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯨ ꯀꯣꯏꯔꯤꯁꯦ ꯌꯦꯡꯉꯨ ꯃꯥꯁꯨ ꯀꯣꯏꯒꯦꯌꯦ ꯃꯥ ꯉꯝꯅꯤꯌꯦ ꯃꯥꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯀꯣꯏꯔꯤꯅꯤꯀꯣ ꯑꯗꯨꯅ ꯁꯤꯅ ꯀꯩꯅꯣꯅꯤ ꯒꯨꯝꯄꯥ ꯃꯅꯨꯡꯗꯅꯤ ꯁꯤꯁꯤꯅ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯗꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦꯀꯣ ꯁꯤꯗꯗꯤ ꯀꯩꯅꯣ ꯂꯥꯏ ꯈꯣꯏꯔꯝꯅꯗ꯭ꯔꯤꯕ ꯁꯤꯗ ꯑꯗꯨꯒ
ꯍꯥꯏꯗꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯀꯩꯅꯣ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯁꯥꯔꯒ ꯊꯝꯃꯦ ꯑꯗꯨꯒ ꯋꯥꯜ ꯄꯦꯟꯇꯤꯡꯒꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣ ꯃꯆꯨ ꯃꯆꯨꯒꯨꯝꯕꯁꯦ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯕꯅꯤꯀꯣ ꯍꯥꯏꯗꯤ ꯐꯣꯟꯗ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯗ ꯇꯥꯔꯒꯁꯨ ꯏꯁꯥꯅ ꯂꯥꯛꯑꯀꯥꯟꯗ ꯌꯦꯡ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯩꯌꯦꯕ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯪ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯣꯏꯕ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯗꯨꯒ ꯂꯩꯗꯅ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯁꯦ ꯃꯣꯏꯒꯤ ꯀꯜꯆꯔ ꯍꯥꯏꯗꯤ ꯇ꯭ꯔꯦꯗꯤꯁꯟꯒꯨꯝꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯁꯨ ꯑꯗꯨꯝ ꯌꯦꯡꯉꯁꯨ ꯑꯗꯨꯝ ꯌꯥꯅꯤꯀꯣ ꯑꯗꯨꯅ 3ꯔꯛ ꯈꯣꯏꯔꯝꯃꯤꯀꯣ ꯁꯦ ꯆꯪꯉꯛꯄꯁꯦ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ 3ꯔꯛ ꯈꯣꯏꯔꯝꯃꯤꯅꯤꯀꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯊꯪꯕ ꯃꯇꯥꯏ ꯃꯇꯥꯏꯒꯤ ꯇꯦꯕꯜ ꯊꯝꯃꯤ ꯃꯌꯥꯝꯁꯦ ꯇꯦꯕꯜꯁꯦ ꯁꯤꯗ ꯆꯦꯟꯇꯦ ꯍꯥꯏꯀꯣ ꯑꯗꯨꯅ ꯆꯦꯟꯇꯦ ꯑꯗꯒꯤ ꯀꯩꯅꯣꯒꯁꯦ ꯐꯝꯐꯝ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤ ꯕꯨꯙꯤꯁꯀꯤ ꯃꯣꯡ ꯃꯌꯥꯝ ꯂꯥꯛꯑꯒ ꯐꯝꯃꯒꯁꯦ ꯂꯥꯏ ꯈꯣꯏꯔꯝꯗꯣꯏꯅꯦꯕ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯋꯥꯜꯒꯤ ꯄꯦꯟꯇꯤꯡ ꯀꯩꯀꯥꯁꯦꯀꯣ ꯀꯩꯅꯣ ꯑꯌꯥꯝꯕ ꯒꯨꯝꯄꯥ ꯃꯅꯨꯡ ꯆꯪ ꯇꯥꯔꯒꯗꯤ ꯋꯥꯜꯒꯤ ꯄꯦꯟꯇꯤꯡꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩꯑꯕ ꯍꯥꯏꯗꯤ ꯄꯦꯟꯇꯤꯡꯁꯤꯗꯪ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯩꯑꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯗ ꯔꯥꯕꯪꯂꯥꯗ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏ ꯂꯩꯕ ꯑꯗꯨꯗ ꯕꯨꯙ ꯄꯥꯔꯛ ꯍꯥꯏꯅ ꯂꯩꯌꯦꯗꯅ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯩꯕ ꯄꯦꯟꯇꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯥꯏꯗꯤ ꯑꯩ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯈꯪꯉꯝꯒꯅꯤꯀꯣ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯀꯠꯄ ꯀꯩꯗꯧꯕꯁꯦ ꯁꯤꯗꯗꯤ ꯃꯣꯅꯦꯁꯇ꯭ꯔꯤ ꯑꯣꯏꯕꯅꯤꯅ ꯆꯥꯎꯅ ꯀꯠꯂꯤꯀꯣ ꯑꯗꯒꯤ ꯂꯥꯏ ꯊꯝꯃꯣꯏ ꯊꯥꯟꯕꯒꯤ ꯑꯗꯒꯤ ꯁꯤꯗꯒꯤ ꯀꯩꯅꯣ ꯁꯦꯝꯃꯤꯕ ꯍꯥꯏꯗꯤ ꯗꯤꯐ꯭ꯔꯦꯟ ꯀꯂꯔꯒꯤ ꯃꯆꯨ ꯃꯆꯨꯒꯤ ꯀꯩꯅꯣ ꯁꯦꯝꯃꯤ ꯃꯌꯥꯝꯁꯦ ꯑꯥꯇꯥꯒ ꯀꯩꯅꯣꯒ ꯁꯦꯝꯃꯤꯅꯤꯀꯣ ꯊꯅꯧꯕꯒꯤ ꯑꯥꯇꯥꯗꯣ ꯑꯗꯨꯗꯨꯒ ꯀꯩꯅꯣꯒꯅ ꯁꯦꯝꯃꯤꯅꯦꯕ ꯂꯥꯏ ꯊꯝꯃꯣꯏ ꯊꯥꯟꯕꯒꯤ ꯊꯥꯎꯗꯣ ꯑꯗꯨꯒꯅ ꯁꯦꯝꯃꯤ ꯉꯥꯛꯇꯅꯦꯕ ꯁꯤꯁꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯒꯨꯝꯄꯥꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯗꯤꯖꯥꯏꯟꯁꯦ ꯑꯗꯨꯒ ꯀꯂꯔꯁꯤꯡꯁꯤꯅ ꯋꯥꯇꯔ ꯀꯂꯔꯒ ꯌꯥꯟꯁꯟꯅꯔꯒ ꯁꯪꯉꯤ ꯉꯥꯛꯇꯅꯤꯀꯣ ꯃꯆꯨꯁꯦ ꯃꯊꯪꯒꯤ ꯊꯥꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯏ ꯈꯣꯏꯔꯝ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯁꯦꯝꯒꯦ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯒ ꯔꯤꯝꯕꯨꯆꯤ ꯂꯥꯛꯑꯒ ꯐꯝꯕꯒꯤ ꯃꯐꯝ ꯇꯣꯉꯥꯟꯅ ꯑꯗꯒꯤ ꯕꯨꯙꯤꯁꯀꯤ ꯃꯣꯡ ꯑꯇꯩ ꯂꯥꯃꯥ ꯀꯩꯗꯣ ꯑꯗꯨꯅ ꯐꯝꯕꯒꯤꯅ ꯇꯣꯉꯥꯟꯅ ꯍꯥꯏꯗꯤ ꯃꯐꯝ ꯑꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯃꯔꯝꯁꯨ ꯌꯥꯝ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏꯁꯨ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯕꯁꯦ ꯍꯥꯏꯗꯤ ꯃꯔꯝ ꯌꯥꯝ ꯂꯩꯗꯅꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯈꯣꯏꯔꯝꯗꯧꯅꯤ ꯑꯗꯨꯒꯤ ꯈꯣꯏꯔꯝꯗꯧꯅꯤ ꯍꯥꯏꯅ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯃꯌꯥꯝꯗꯨꯒꯤ ꯃꯈꯜꯒꯤ ꯑꯣꯏꯅ ꯁꯤꯗꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯍꯥꯏꯗꯤ ꯁꯤꯅ ꯑꯗꯨꯗ ꯈꯣꯏꯔꯝꯒꯗꯕ ꯍꯥꯏꯗꯤ ꯁꯤꯅ ꯑꯗꯨꯗ ꯈꯣꯏꯔꯝꯒꯗꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯔꯤꯝꯕꯨꯆꯤꯗꯣ ꯀꯩꯅꯣꯒꯤ ꯅꯝꯆꯤꯒꯤ ꯑꯥꯏꯂꯤ ꯔꯤꯝꯕꯨꯆꯤ ꯍꯥꯏꯀꯣ ꯁꯤꯁꯦ ꯔꯤꯝꯕꯨꯆꯤꯁꯦ ꯑꯗꯨꯅ ꯃꯣꯏ ꯔꯤꯝꯕꯨꯆꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏꯅꯦ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯗꯨ ꯏꯃꯥ ꯑꯩꯈꯣꯏ ꯈꯪꯅꯕ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯍꯥꯏꯕꯗꯣ ꯀꯩꯁꯨꯝ ꯍꯥꯏꯔꯛꯇꯦꯀꯣ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯅꯝꯕ ꯌꯥꯅꯤꯅ ꯍꯥꯏ ꯑꯗꯨꯒ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯀꯩꯀꯥ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯒꯤ ꯀꯩꯅꯣꯝꯃ ꯊꯕꯛ ꯇꯧꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯕꯒꯤ ꯀꯩꯗꯧꯕꯒꯤ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯍꯥꯏꯗꯤ ꯀꯩꯀꯩ ꯍꯥꯏꯔꯛꯀꯦ ꯌꯦꯡꯗꯧꯕꯅꯤꯀꯣ ꯂꯣꯏꯅꯕ ꯑꯗꯨꯅ ꯏꯃꯥꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯂꯥꯏꯁꯨ ꯈꯣꯏꯔꯝꯕꯤꯒꯦ ꯑꯗꯨꯒ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯗ ꯈꯣꯏꯔꯝꯗꯣꯏ ꯑꯣꯏꯔꯒꯅ ꯀꯔꯝ ꯀꯥꯟꯗ ꯈꯣꯏꯔꯝꯗꯧꯕ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤꯀோ ꯌꯥꯝ ꯀꯟꯅ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯂꯩꯒꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯐꯦꯁꯕꯨꯛꯀꯤ ꯀꯩꯅꯣꯗ ꯌꯥꯎꯈꯤꯕ ꯑꯩꯅ ꯀꯩꯅꯣ ꯆꯨꯖꯥꯛꯀꯤ ꯀꯩꯀꯩ ꯁꯦꯝꯕ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯨ ꯄꯨꯔꯒ ꯄꯤꯔꯤꯅꯤꯀꯣ ꯑꯗꯨꯅ ꯐꯣꯇꯣ ꯈꯔ ꯅꯝꯃꯦ ꯑꯩꯈꯣꯏ ꯐꯣꯇꯣ ꯅꯝꯕ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯀꯩꯅꯣꯒꯤ ꯒꯨꯝꯄꯥꯒꯤ ꯀꯤꯠꯆꯟꯗꯀꯣ ꯑꯩ ꯒꯨꯝꯄꯥꯗ ꯃꯣꯏ ꯆꯥꯛ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯛꯆꯥꯈꯣꯏꯅ ꯑꯗꯩ ꯏꯃꯥ ꯁꯨꯝ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯂꯥꯏ ꯈꯣꯏꯔꯝꯕ ꯃꯅꯨꯡ ꯑꯣꯏꯔꯤꯕꯅꯤꯅ ꯇꯤꯜꯍꯧ ꯆꯅꯝ ꯆꯥꯗꯕꯅꯤꯅ ꯒꯨꯝꯄꯥꯗ ꯑꯣꯏꯅ ꯆꯥꯈ꯭ꯔꯁꯦꯅ ꯑꯩꯈꯣꯏ ꯆꯥꯛ ꯑꯃꯨꯛ ꯆꯥꯕ ꯆꯠꯂꯦꯀꯣ ꯌꯥꯝꯅ ꯆꯝꯕ ꯍꯤꯟꯖꯥꯡꯅꯤꯀꯣ ꯆꯥꯛꯀ ꯑꯗꯒꯤ ꯍꯋꯥꯏꯒ ꯑꯂꯨ ꯉꯧꯕꯒ ꯑꯗꯒꯤ ꯖꯤꯂꯤꯕꯤꯒ ꯇꯧꯔꯀꯥꯟꯗ ꯑꯗꯣ ꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯀꯩꯅꯣꯅꯤꯀꯣ ꯕꯨꯙꯤꯁꯀꯤ ꯃꯣꯡ ꯍꯥꯏꯗꯤ ꯇꯝꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯩ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯋꯦꯁ ꯕꯦꯡꯒꯣꯜꯗꯒꯤ ꯂꯥꯛꯄ ꯑꯇꯣꯞ ꯃꯐꯝꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯔꯤꯉꯩꯗ ꯂꯥꯛꯄ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯃꯣꯏꯗꯤ ꯂꯥꯏꯗ ꯍꯥꯟꯅ ꯀꯠꯇ꯭ꯔꯤꯈꯩꯗꯤ ꯆꯥꯛ ꯆꯥꯗꯦꯕ ꯑꯗꯨꯅ ꯃꯣꯏ ꯂꯥꯏꯗ ꯀꯠꯄ ꯂꯣꯏꯔꯀꯥꯟꯗ ꯃꯣꯏ ꯆꯥꯛ ꯆꯥꯏꯅꯤꯀꯣ ꯅꯨꯡꯁꯤꯕꯅꯦ ꯑꯉꯥꯡꯈꯩꯁꯦ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯍꯋꯥꯏ ꯊꯣꯡꯕꯒ ꯇꯧꯔꯒ ꯆꯥꯔꯤꯁꯦ ꯑꯉꯥꯡꯈꯩꯁꯦ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯒꯥꯔꯤꯗꯣ ꯇꯦꯛꯁꯤꯗꯣ ꯀꯩꯅꯣ ꯇꯧꯗꯦ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯉꯥꯡꯁꯨ ꯌꯥꯎꯕꯒ ꯄꯣꯠ ꯆꯩ ꯊꯥꯡꯗꯣꯛ ꯇꯧꯕꯒ ꯚꯤꯗꯤꯑꯣ ꯅꯝꯃꯛꯇ꯭ꯔꯦ ꯑꯗꯨꯅ ꯏꯆꯟꯅꯨꯄꯤꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯑꯩꯈꯣꯏ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯅꯤ ꯄꯣꯊꯥꯕꯕꯨ ꯀꯩ ꯄꯣꯊꯥꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯑꯉꯥꯡ ꯃꯆꯥ ꯁꯥꯟꯅꯕ ꯌꯦꯡꯉꯀꯥꯟ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯅꯠꯇ꯭ꯔꯅꯦ ꯏꯆꯟꯅꯨꯄꯤꯒꯤ ꯃꯅꯦꯝꯕꯣꯛꯀ ꯑꯗꯒꯤ ꯀꯩꯅꯣꯒ ꯂꯩꯔꯝꯃꯦ ꯃꯣꯏꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯃꯣꯏꯒꯤ ꯃꯇꯩꯒ ꯑꯗꯒꯤ ꯃꯆꯟꯅꯨꯄꯤꯈꯩꯗꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯆꯥ ꯊꯛꯑꯣꯅ ꯍꯥꯏꯕꯅꯤꯀꯣ ꯑꯗꯣ ꯑꯩꯗꯤ ꯆꯥ ꯊꯛꯅꯤꯡꯉꯦꯅ ꯊꯛꯇ꯭ꯔꯦ ꯍꯥꯏꯗꯤ ꯋꯥꯁꯨ ꯋꯥꯔꯦꯀꯣ ꯌꯧꯔꯛꯄꯗ ꯍꯥꯏꯗꯤ ꯆꯤꯡ ꯑꯣꯏꯕꯅꯤꯅ ꯃꯊꯛ ꯃꯈꯥ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯁꯤꯁꯨ ꯅꯨꯡꯁꯤꯕꯅꯦ ꯌꯦꯡꯉꯣ ꯃꯁꯛꯁꯦ ꯉꯁꯥꯏꯗꯒꯤꯅꯤꯀꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯍꯔꯥꯎꯏꯅꯤꯀꯣ ꯅꯍꯥꯟꯃꯨꯛꯀꯤ ꯁꯤꯂꯤꯒꯨꯔꯤ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯃꯥꯅ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯪꯉꯤ ꯑꯗꯣ ꯃꯃꯥꯅ ꯑꯆꯥꯄꯣꯠ ꯂꯩꯕ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯁꯨꯡꯍꯟ ꯍꯜꯂꯛꯇꯦꯅ ꯀꯞꯄꯦꯌꯦ ꯃꯥꯁꯦ ꯑꯗꯨꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯑꯃꯨꯛ ꯍꯔꯥꯎꯏꯅꯤꯀꯣ
ꯍꯥꯏꯗꯤ ꯏꯆꯟꯅꯨꯄꯤꯒꯤ ꯃꯆꯥ ꯑꯣꯏꯔꯕꯅꯤꯅ ꯑꯩꯉꯣꯟꯗꯗꯤ ꯃꯥꯅ ꯏꯅꯦ ꯊꯣꯛꯏꯅꯤꯗꯅꯀꯣ ꯑꯗꯨꯒ ꯍꯌꯦꯡ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯣꯏꯗꯣꯏꯅꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝ ꯌꯧꯔꯛꯄ ꯀꯥꯟꯗ ꯆꯥ ꯊꯛꯑꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯗꯤ ꯆꯥꯗꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯊꯛꯏꯁꯦ ꯀꯣꯐꯤꯅꯤ ꯑꯗꯨꯒ ꯆꯥ ꯊꯛꯑꯒ ꯏꯆꯟꯅꯨꯄꯤꯒ ꯑꯩꯈꯣꯏꯅꯤꯒꯩ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯤꯀꯣ ꯑꯩꯈꯣꯏꯔꯣꯝꯒꯤ ꯑꯩꯈꯣꯏ ꯄꯥꯍꯣꯏ ꯑꯩꯈꯣꯏ ꯃꯥꯍꯣꯏ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ ꯍꯪꯉꯦꯕ ꯃꯥꯅ ꯑꯗꯨꯒꯤ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯅꯣꯡ ꯌꯥꯝꯅ ꯆꯨꯏ ꯑꯗꯨꯒ ꯇꯨꯔꯤꯁ ꯂꯥꯛꯄ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯀꯣꯟꯅ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯝꯃꯤꯅꯦ ꯑꯩꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯁꯤꯈꯩ ꯑꯣꯏꯔꯅꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯗꯗꯤ ꯃꯣꯏ ꯃꯌꯨꯝꯗꯗꯤ ꯃꯤ ꯌꯥꯝꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦꯀꯣ ꯃꯤꯈꯩꯁꯦ ꯂꯥꯡꯗꯅ ꯀꯩꯅꯣ ꯇꯧꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯇꯧꯔꯒ ꯂꯩꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯅꯤ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯗꯨꯃꯥꯏꯅ ꯏꯃꯥ ꯈꯣꯏꯅꯤꯇꯪ ꯂꯩꯔꯒ ꯅꯣꯡꯉꯥꯜꯂꯦ ꯆꯥꯛ ꯆꯥꯔꯒ ꯊꯕꯛ ꯇꯧꯗꯧꯕ ꯇꯧꯔꯒ ꯅꯩ ꯂꯥꯏꯔꯤꯛ ꯄꯥꯗꯧꯕ ꯄꯥꯔꯒ ꯅꯠꯇ꯭ꯔꯒꯅ ꯐꯣꯟ ꯌꯦꯡꯒ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯅꯠꯇꯦꯗꯅ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯗꯤ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯀꯩꯁꯨ ꯍꯟꯒꯦ ꯌꯥꯔꯛꯑꯔꯣꯏꯀꯣ ꯏꯃꯥ ꯑꯩꯈꯣꯏꯅꯤ ꯍꯌꯦꯡꯗꯣ ꯑꯗꯨꯅ ꯅꯣꯡꯃ ꯂꯩꯔꯒ ꯆꯠꯂꯣ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯆꯠꯂꯣ ꯑꯗꯨꯝ ꯍꯥꯏꯔꯛꯇꯧ ꯂꯩꯔꯕꯅꯤ ꯃꯥꯅ ꯅꯨꯡꯗꯥꯡꯒꯤ ꯑꯣꯏꯅ ꯁꯦꯂꯦꯠ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯀꯩꯅꯣꯒ ꯐꯤꯡ ꯍꯥꯏꯀꯣ ꯁꯤꯗꯗꯤꯀꯣ ꯅꯨꯗꯜꯁꯦ ꯐꯤꯡꯁꯤ ꯁꯟꯒꯁꯨ ꯆꯥꯕ ꯌꯥꯏ ꯌꯦꯟꯒꯁꯨ ꯆꯥꯕ ꯌꯥꯏꯀꯣ ꯑꯗꯨꯅ ꯐꯤꯡꯒ ꯌꯦꯟꯒ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯒ ꯍꯋꯥꯏ ꯊꯣꯡꯕ ꯑꯃꯒ ꯇꯧꯔꯒ ꯆꯥꯛ ꯆꯥꯔꯒ ꯄꯣꯊꯥꯔꯅꯤ ꯀꯣꯏꯆꯠ ꯆꯠꯃꯟꯗꯅ ꯋꯥꯔꯦꯀꯣ ꯑꯗꯣ ꯁꯤꯗꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯗꯤ ꯃꯤ ꯂꯥꯛꯑꯀꯥꯟꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯑꯗꯒꯤ ꯐꯝꯃꯒ ꯑꯩꯈꯣꯏꯔꯣꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯅꯣꯛꯇꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯄ꯭ꯂꯦꯠ ꯑꯃꯇꯁꯨ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯍꯥꯟꯅ ꯆꯥꯊꯣꯛꯑꯁꯨ ꯌꯥꯏ ꯃꯤꯅ ꯍꯥꯟꯅ ꯆꯥꯊꯣꯛꯑꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯣꯏ ꯏꯃꯥ ꯍꯣꯏ ꯀꯩ ꯍꯣꯏꯗꯤ ꯃꯣꯏ ꯂꯣꯏꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒ ꯏꯆꯟꯅꯨꯄꯤꯒ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯇꯨꯝꯃꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯨ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯀꯣꯏꯕ ꯆꯠꯇꯧꯕ ꯂꯩ ꯇꯥꯔꯒꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯊꯥꯒꯠꯂꯛꯀꯦ ꯑꯗꯨꯒ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯁ꯭ꯋꯥꯏꯗ ꯀꯩꯀꯩ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯍꯪꯅꯤꯡꯕ ꯂꯩ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯍꯪꯉꯛꯑꯣ ꯍꯥꯏꯗꯤ ꯂꯩꯇꯅ ꯃꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯥꯡꯗ ꯅꯠꯇ꯭ꯔꯒꯅ ꯀꯩ ꯍꯥꯏꯗꯤ ꯆꯥꯕ ꯊꯛꯄꯒꯤ ꯃꯇꯥꯡꯗ ꯑꯣꯏꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯀꯣꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯔꯝꯃꯣ ꯌꯥꯝ ꯐꯖꯅ ꯆꯥꯔꯤꯌꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯕ ꯒꯨꯝꯄꯥꯗꯒꯤ ꯐꯣꯇꯣ ꯀꯥꯞꯄꯛꯄ ꯐꯣꯇꯣꯈꯩꯗꯣ ꯐꯣꯇꯣ ꯈꯔ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯝꯃꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯪꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯀꯣꯃꯦꯟꯗ ꯑꯗꯨꯝ ꯍꯪꯉꯝꯃꯣ ꯑꯗꯨꯒ ꯑꯩ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯀꯃꯥꯏꯅ ꯀꯩꯗꯧꯕ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ